ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯁꯅꯥꯒꯤ ꯇꯝꯄꯥꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯉꯥꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯃꯥꯡꯒꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛꯇ ꯄꯥꯊꯧꯅ ꯃꯇꯥꯎꯆꯥ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯏꯕꯅ ꯍꯥꯏꯔꯛꯂꯤ ꯌꯥꯕꯨꯗꯤ ꯌꯥꯔꯦ ꯍꯥꯏꯕꯨ ꯇꯝꯐꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯇꯪꯒ ꯂꯧꯔꯝꯃꯗꯤ ꯃꯇꯥꯎ ꯑꯁꯦꯡꯕꯅꯤ ꯍꯥꯏꯒꯗꯕ ꯁꯅꯥꯌꯥꯏꯅ ꯌꯥꯔꯦ ꯈꯥꯏꯅꯔꯅꯨ ꯑꯩ ꯁꯥꯟꯅꯕꯒꯤ ꯌꯥꯝ ꯋꯥꯔꯦ ꯀꯩꯅꯣꯝꯇ ꯊꯛꯂꯨꯁꯤ ꯂꯥꯛꯑꯣ ꯅꯥꯎꯕꯅ ꯊꯛꯄ ꯈꯛꯇꯅ ꯖꯥꯔꯣꯏꯗ ꯆꯧꯃꯤꯜꯂ ꯃꯣꯃꯣꯔ ꯅꯠꯇ꯭ꯔꯒ ꯇꯜ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯩꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯍꯧ ꯊꯦꯡꯕꯒꯤ ꯀꯔꯤꯝꯇ ꯄꯤꯖꯔꯛꯇꯦꯕ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯐꯨꯔꯤꯠ ꯇꯥꯈꯠꯇꯨꯅ ꯃꯕꯨꯛ ꯅꯥꯜꯂꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯄꯥꯊꯧꯅ ꯁꯛꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯅꯣꯛꯂꯤ ꯁꯅꯥꯌꯥꯏ ꯊꯣꯏꯕꯁꯨ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯦ ꯊꯣꯏꯕꯅ ꯃꯇꯥꯎ ꯅꯥꯎꯕ ꯅꯪꯒꯤ ꯂꯩ ꯇꯠꯄꯁꯦ ꯀꯩꯁꯨ ꯅꯠꯇ꯭ꯔꯒꯅ ꯍꯦꯛꯇ ꯐꯩ ꯑꯗꯨꯒ ꯇꯠꯄ ꯍꯧꯔꯒꯅ ꯄꯪꯇꯠꯇ ꯇꯠꯂꯤ ꯁꯤꯕꯨ ꯀꯩꯒꯤꯅꯣ ꯄꯥꯊꯧꯅ ꯃꯥꯒꯤꯗꯤ ꯊꯕꯛ ꯈꯤꯇꯪꯕꯨ ꯆꯤꯜꯂꯕ ꯂꯨꯔꯛꯂꯕ ꯂꯝꯁꯥꯡ ꯆꯠꯄꯒꯤ ꯋꯥꯔꯛꯂꯕ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯃꯔꯝꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯑꯣꯏꯔꯗꯤ ꯃꯔꯩꯁꯦ ꯄꯪꯇꯠꯇ ꯇꯠꯄꯅꯦ ꯆꯨꯝꯃꯤꯅꯦ ꯉꯔꯥꯡ ꯑꯇꯥꯡꯕꯤ ꯎꯅꯕꯗꯒꯤ ꯃꯥꯒꯤ ꯃꯔꯩ ꯇꯠꯄꯁꯦ ꯍꯦꯟꯖꯤꯜꯂꯛꯄ ꯃꯥꯜꯂꯤꯅꯦ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯅꯅ ꯁꯅꯥꯌꯥꯏꯅ ꯁꯠ ꯍꯥꯏꯖꯤꯜꯂꯛꯂꯤ ꯅꯥꯎꯕꯅ ꯑꯩꯒꯤꯅ ꯀꯔꯦꯝꯅꯩꯅꯦ ꯅꯣꯏꯁꯦ ꯌꯥꯏ ꯑꯗꯣ ꯑꯩꯈꯣই ꯃꯥꯅ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯁꯦ ꯑꯩꯈꯣꯏ ꯕꯣꯕꯣꯛꯇꯣ ꯂꯧꯔꯤꯅꯦ ꯍꯥꯏ ꯑꯩꯈꯣꯏ ꯕꯣꯛꯇꯣ ꯊꯥꯒꯤ ꯍꯧꯔꯛꯄ ꯊꯥꯒꯤ ꯂꯣꯏꯔꯝꯗꯥꯏꯗ ꯃꯔꯩ ꯌꯥꯝ ꯇꯠꯂꯦ ꯍꯥꯏ ꯊꯣꯏꯕꯅ ꯆꯠꯂꯣꯍꯦ ꯁꯣꯅꯣ ꯂꯩ ꯇꯠꯄꯕꯨ ꯊꯥꯁꯤ ꯊꯅꯧ ꯍꯧꯕꯒ ꯃꯥꯟꯅꯕꯒ ꯇꯥꯏꯞꯇ ꯂꯩꯕ ꯍꯧꯅꯗꯦ ꯑꯗꯨꯒꯨꯝꯕ ꯅꯥꯎꯕꯅ ꯍꯩ ꯀꯣꯛꯆꯥ ꯅꯪ ꯀꯩ ꯈꯪꯉꯤ ꯑꯩꯈꯣই ꯃꯥꯅ ꯑꯁꯦꯡꯕꯅꯦ ꯍꯥꯏꯁꯦ ꯄꯥꯊꯧꯅ ꯌꯥꯔꯦ ꯃꯔꯩꯅꯦ ꯍꯥꯏꯅ ꯅꯪꯒꯤꯁꯤꯗꯤ ꯃꯇꯥꯎ ꯁꯅꯥꯅ ꯑꯇꯥꯡꯕꯒꯤ ꯎꯕꯗꯒꯤ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯆꯨꯝꯂꯅꯤꯕꯨ ꯁꯅꯥꯌꯥꯏꯅ ꯃꯥꯅꯦ ꯆꯨꯝꯂꯕꯅꯦ ꯃꯥꯒꯤꯁꯦ ꯋꯥ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯊꯣꯏꯕꯅ ꯐꯅꯕꯨ ꯆꯥꯅꯔꯤꯅꯦ ꯑꯇꯥꯡꯕꯤꯒ ꯗꯥꯏꯜꯗꯨꯒ ꯄꯥꯊꯧꯅ ꯑꯩ ꯉꯝꯖꯔꯣꯏꯀꯣ ꯃꯆꯦ ꯀꯣꯏꯔꯒ ꯃꯅꯥꯎꯄꯤꯒ ꯑꯃꯨꯛ ꯁꯦꯝꯕ ꯍꯥꯏꯕꯗꯨꯗꯤ ꯅꯥꯎꯕꯅ ꯅꯪꯒꯤ ꯃꯇꯦꯡ ꯂꯧꯗ꯭ꯔꯁꯨ ꯌꯥꯏ ꯑꯇꯥꯡꯕꯤꯒ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯂꯧꯅꯖꯔꯕꯗꯣ ꯄꯥꯊꯧꯅ ꯀꯔꯝꯕ ꯇꯥꯂꯛꯇ ꯃꯥꯅ ꯑꯦꯗꯚꯥꯟꯁ ꯂꯧꯁꯜꯂꯝꯃꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯉꯛꯄꯨ ꯉꯛꯂꯤꯅꯦ ꯊꯣꯏꯕꯅ ꯃꯥꯒꯤꯁꯤꯗꯤ ꯂꯨꯝꯐꯨ ꯇꯣꯝꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯅꯥꯎꯕꯕꯨ ꯂꯛꯅꯗꯨꯅ ꯂꯥꯛꯄꯅ ꯍꯣꯇꯦꯜ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯦ ꯍꯣꯇꯦꯜ ꯃꯅꯨꯡ ꯆꯪꯗꯨꯅ ꯑꯆꯥ ꯑꯊꯛ ꯀꯧꯔꯦ ꯑꯗꯨꯒ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ ꯄꯥꯊꯧꯅ ꯑꯩ ꯑꯃꯨꯛ ꯀꯥꯞꯊꯣꯛꯈ꯭ꯔꯒꯦ ꯍꯌꯦꯡ ꯃꯦꯂꯥ ꯂꯣꯏꯗꯨꯅ ꯊꯕꯛꯁꯨ ꯈꯔ ꯆꯤꯜꯂꯦ ꯃꯦꯂꯥ ꯃꯐꯝ ꯆꯪꯉꯨꯗꯣꯏꯅꯦꯕ ꯅꯥꯎꯕꯅ ꯃꯇꯥꯎ ꯁꯅꯥ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯍꯌꯦꯡꯗꯤ ꯆꯥꯅ ꯊꯛꯅꯕꯗꯒꯤ ꯂꯣꯟꯅ ꯑꯩꯅ ꯁꯤꯟꯗꯣꯏꯅꯦ ꯄꯥꯊꯧꯅ ꯀꯥꯈꯠꯂꯣꯍꯦ ꯂꯩꯇꯠꯁꯤꯗꯤ ꯊꯣꯏꯕꯅ ꯃꯦꯂꯥꯒꯤ ꯁꯦꯀꯨꯔꯤꯇꯤꯅꯤ ꯆꯠꯂꯣ ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯥꯎꯕꯅ ꯍꯣꯏ ꯀꯣꯛꯆꯥ ꯄꯥꯊꯧꯅ ꯃꯇꯥꯎ ꯁꯅꯥ ꯆꯠꯂꯒꯦ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ ꯁꯅꯥꯌꯥꯏꯅ ꯐꯔꯦ ꯍꯥꯏꯗꯣꯛꯈ꯭ꯔꯣꯅꯦ ꯑꯁꯨꯝꯅ ꯕꯣꯂꯦꯠ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯈ꯭ꯔꯦ ꯊꯣꯏꯕꯅ ꯔꯣꯃꯤꯌꯣ ꯑꯩꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯍꯌꯦꯡ ꯖꯨꯂꯦꯠ ꯎꯅꯅꯕ
wakan nungaina sagal ngakho mato horen pung ani adwai da khoi be magi hostel sause asa thakar thulu seba thoiba yae horen phone da paw phone na se chale ai ju dukan jaw do ne ba hoi chalo ne fare sanaya na hai thoiba start out na sar khre sanaya cycle thawtuna mayum tamna chat khre thoiba gari yang na thawduna dukan lom da chatle call ama lakle gari mata da khan na yengbuda mapa thongom bai call ram le paikhala budi khonti charni haiduna kakthale aduga yawdura sibu haiduna gari start tawduna thawkre thongamba masi angang je phone ka kakthana aina kharangana lao haraga la kasino khangani ngairi thongamba Thangan Bazar da tayar ke dealer faidana dukan sauna business tawriba misak ni matam jigi sanjau paiba misak ni Guwahati da su branch lai atai atoba jaga da su branch ani hum lairi masagi lanai brush truck service tawriba ni aduga 4-wheeler showroom amasu hangna company gi miui kanga si meeting lairi ban thoibana gari sat thojilak khamlaga dukamong da changlakpada kari angang nang sibo aina ngasi kharanga na lao ha dukan sin nang ngasi nang cheno ai class ba ma le haraga nang ko tomba saslo ana driver to mada yengdana kaulaga hagulaga thoke tawri thongamba thoiba abong ai horen pung ani da thabak kama leba kari thaba ngasi di chathok ko sunga ya ro rum phama lai usida dukan se sengchelo ai ngasi meeting loiraga lai to bucha kada jaga ma yam lai gari showroom hangbagi settlement ju losi losengadabani horen chat ke haga horen solo ma lol matung jum da so thanamaga chat pa yani un ta di yaroi ko ai bu phate hai ganu hai la thokare thoiba as gari pharak noi ngasi je sunna phamtharaga horen mataugi bemoigi hostel chatpasina kamain tawba hera dukan gi manager salesman na chena jagadam ne aina chena gadam natte kana de laptop to sinma nong aiba no bamta yinga othage asumna laptop hang to sinma nong aiba thidina yengba hokre somdana sanayai mayum yo chalotuna iruja mai thor jaraga fresh oire aduga saksangda sangakle mema masagi chanaba semaloduna thamde sanai changpo uda achauba chalao lao chak se satho lao aidi ekai gi uso ama yaudaba yadre sanaya kuthama ga phamtaduna ma khoi be magi pochai do loina yomsan biro horen thilura kiba o memna ngai kho hayeng je kanglen oirame aduna napana khesri hauraga napa ga egoina hayeng thilurage napana hairamane aisi sobsing ata yauge mathelu ko janing mana tene du yaudrdi waro gani tawbani ai challe ko thokre sanaya sak chaba horoga wakhal tawduna practice na ga warbane fareda matau thoibda su haido krage sanaya mathanda sak chana mondang sanare makutang aro payaga laithokduna yenglakpada tampha napu machagi phajaraba phirol laitengduna manakta changsilaklaga tamo kai awarpa hapthajarkhoke sanayaina yani da nangna thong thak pase panghaw da hawe chaman khre nangse yam phajai ko hayang kesel tanjadu da hawdo macha adu ngyao ana khonglai sanai wakhal tak tuna yengli khutang aro pairam ne
ꯑꯗꯨꯕꯨ ꯇꯝꯐꯥꯗꯤ ꯎꯔꯝꯗꯦ꯫ ꯑꯁ ꯑꯩꯁꯦ ꯉꯥꯎꯕ ꯇꯥꯔꯦꯗ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯧꯗꯣꯡꯗ ꯑꯃꯨꯛ ꯌꯦꯡꯂꯦ꯫